Heirokta Kumei Harao Touba Pumnamak Athingba Thamkhre Heirok Apunba Club ki President Wahengbam Jibanna Khutek piduna Thadorakpa Cherolamada Heirok ki Club Kuntaruki Apex Body Oiriba Heirok Apunba Club Amadi Heirok Apunba Maira Paibi Anina Punna Faminaduna Meeting Pangthoklaba Matungda Chahi Asigi February degi Haugadoriba ICSLC exam Amadi Class 12 exam Asigi Yenglaga Hayeng January ki Tarik Tara Mari degi Hauraga March ki tarik kunsra matoi pauba Heirokta karigumba makal amatagi Kumei Harauga mari leinaba isai nongmai sumang lela mela hausi cinema drama tauba amadi picnic changlak Pumnamak Athingba Thamle Heirok Apunba Club Mathamliba Athingba Sibu Singnaduna kanagumana lanai miyoi kharagi interest ta Heirokta manipur gi celebrity singers musician artist amadi tongan ba miyoi single loinaduna ahoba loudspeaker sizinaduna program amadi function Heirokta pangthok lamba thengnarabadi maduda tholakpa afafat Daida masa-masa na yana puzagadabani haina Cherolasina Makatari.